Sakhangdba singna sekmai CIC da pukhatlamba meeoi ama leikhidare. Sakhangdba singna sekmai CIC da pukhatlamba meeoi ama leikhidare hairi. Leikhidare meeoi adu hawjik phawgi oina masak maming khangba ngamdri. Mahak charakna chahi 30 romgi meeoi oigani. Fit 5 ga inchi 3 wangi khudai ama setli. Yet thangba khudang da salai teret ki lang ama yali hairi. Sekmai police OC na thadorokpa cherol amagi matungin hairiba meeoi asi numidang pung Nipan lom taba matamda bolero amada lakpa camouflage setpa meeoi kharana nupa asi layang nabu pukhalakpani hairi. Mahaki yet thangba pambom lengjum khong phaigan amadi ngaksamda sokpagi mafam kya lairambata natana natondagi nahi taramki hairi. Dr. Singna asokpa meeoi adugi ECG launaba honaringaida mahakpu pukhatlamba meeoi sing adu mafam aduda mangki hairi. Dr. Singna asokpa meeoi adu ECG launaba honaringaida mahakpu pukhatlamba meeoi sing adu mafam aduda mangki hairi. ECG laubada asokpa adu mihul amata phangdabadagi Dr. Singna blood dead ni haina khangalakhi. Thokdok asiga mari lainana police na case ama lakhotkibaga loinana postmortem taunanaba rims ki mirel sangda thamkhre. Imung manungi meeoi singna tha asigi 19 phawbada claim tawdrabadi logi matungina dispose tawrogani hairi. Tampaki district mangada internet service da athingba thamlakhiba athingba lokthokre. Housing state asida orakliba law and order ki fibam ase kopna yangsilaba matung tha asigi taradagi state asigi Tampaki district mangada internet service kita athingba thamduna lakhiba do ngasi state lengakna order ama thoktuna athingba ado lokthokre. Makha tarakpada school college sing hayingdagi mahusa gum hangdoktuna class hauragani hairi. State asida law and order ki fibam khara makhai phagalakpa lojna state asida leiriba school college sing hayingdagi mahusa gum hangdoktuna class hauragani hairi. Manipuri Education is Department amasung Secretariat Higher and Technical Education ki maikaidagi thorakiba tungan ba orders singi matungina state asid leiriba government aided amasung private school amasung college sing hayingdagi class horgani hairi masigaloina mari lainaba officials sing amathau taba thabak paikhanana basu orders sing asina khangalakli Panbayai state asigi tangdu leita daba pibam asida mahiroi singi sapanana bagidamakta tha asigi haurakpadagi hauna tangka kyarakta order thoktuna school college sing numit nini gi oina thangna thangana thingzinduna lakibani